Akispani Imphal Nolini Devi na pau pajari ahanbada maruiba pau Mukhyamanत्री N Biren haidi Raija asida sahi gi oina ngagi pothok metric ton 18 oiramba adu sarkar asi lakpadagi metric ton 19 ta hengathan bangamle Manipur da Christmas amasung New Year kumai ki yenglaga COVID-19 laichat ki anoba chatna kanglon thokre Manipur da haukiba pung kunmari da COVID-19 anabadagi mioi jamani phumapan phagalaktuna hauji active case lising ama jamri 59 khaktangai re Pradhan Mantri na hairi Vigyan Technology amasung Innovation gi lamda ariba matamdagi hauna Bharat ki thoidok hendokpa haisingba leizarei amasung leibak asida COVID-19 anabadagi phagalakpaki sangchada 35.35 yaure Leibak asina malim gi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakangnaraba mioi kayanasu lanpham asida mai paknabagi damak Akasbani Imphal gi ipau gi khutangda mipum khudimakna araiba thawung ahum face mask upa amaga phuttaruk lapna na leinaba maimit amadi khutsa toina hamdokduna tarutana na thamnaba appeal tawri Manipuri sumang lila amasung film gi saknaraba actor Yumnam Arunna COVID-19 dagi ngakthoknaba miyamda appeal tawraduna hai Miyambu Yumnam Arunna khurumjari hojik phawbagi oina COVID-19 laichat asidagi ngakthoknaba amata ngairba pangbeidi section bahaibasina oiri sarkarna laichat asid thingnaba honariba asigi mathakta ekoi punamangna wakhal taminaduna laichat asidagi ngakthoknaba tangai phadaba niyam ahum khak ngak satminasi Aikoi khudimangna yumdagi hek mapan thokpaga face mask soidana upsi sapon natraga hand wash sijinaduna khutsa sengna hamdokshi mi amaga gi marakta phuttaruk ki social distance thamsi section bahaibasina isha aikoi gi nungsiraba imung manung amadi miyambu laichat asidagi kanba ngamgadoribani miyambu amuk hana khurumjari Hojik mapung oiba pau Mukhyamanत्री N Biren hairi Singhi Zilla Taragi Ngayokpa Mioi Samapanda Pedi Kam Pisciculture Scheme gi makhada lupa koti ama lakh marphu gi senpham yenthokre Rashtriya Krishi Vikas Yojana Remunerative Approaches for Agriculture and Allied Sector Rejuvenation 2018 kun gi makhada paikhatpa scheme asina ngayokpa mioi amamam gi bank account lupa 35 hapki Raja ki Fisheries Directorate na sinduna Mukhyamanत्री gi Darbar Hall da pangthokiba thauram aduda Sri Biren hai Manipur da sahi kuding gi nga metric ton 52 darkar oi adubu hojik phawbada Manipur gi sahi gi oina nga metric ton 68 khaktama puthokli maramaduna walhauriba nga gi saruk sing mapandagi leibada lupa koti samri rom sading tawri mahangna hai anoba sarkar asina heklakpaga mapanda satki gadaba senpham sing asi kanba ngamnaba nga gi pothok hengatanaba amasung nga machinjak damdam asida puthok janaba thaurang kaya leptana paikhatli masigi mathakta nga yokpa mioi singda lupa lakh 2 dagi lakh 8 phawbagi loan gi sentang piri khongthang sing asi lokholakpadagi hojikti sahi gi oina nga puthokpagi sang metric ton 19 yobangam Magna hai Raja Sarkar na Pradhan Mantri Matsya Sampada Yojana chanahanaba lupa koti 13 pibinaba kendra da haijakre masigi manungda lupa koti 3 lakh mari tihana na pirakre hojiksu makhata na Central Agricultural University ga tanaduna lupa koti samri gi anuba project ama prastab tawnaba honari Mukhyamanत्री na hai Loktak Livelihood Mission gi makhada case culture amasung biofloc system da ngagi pothok pagi thabak kana paikhatli Manipur Startup amasung Stand Up Scheme gi makhada loan gi sentang kaya piduna landam masida puthok sa bangana sijinaba konanaba akan bathabak lokhatli Ajana kathokpa ma loiner topiu 40 bird mayam gidam ta lakho paisa do ai koi government gi level da department gi level da machet ama manghandana direct beneficiary da 100% ya honna bai koi kanna koi sumsoi soidna honna gani ase ai mayam da guarantee to buni mayam gi ithona production है ना पुथोल का द मपांदगी ना अपुंबा आइस की ना सेम साबा मयम पुसलक्तबा आई खोई की पुथोक ना खोई कोननबा अदु को यारगदे खोई मपान थादो न बदोक्से थौरम तुदा सरुक याकी बा फिशरीज मंत्री सोरok हाइबम राजेन हाई
पेडी कम पिसिकल्चर स्कीम असिना लौमीसिंगदा nga yokpa amasung lau ubagi senthok hengathanduna lौमीसिंगी senthok saruk ani oihanabagi pandam phangnaba paikhatpani puna lupa lising kun oiba scheme asigi senpam asi lupa lising 15 na direct benefit transfer tawduna masa masa gi bank account ta happy aduga lupa lising 5 na nga gi machinjak oina pigani lagliba Christmas kumai asi COVID-19 gi satna kanglon ningthi na ngaktuna pangthoknaba Mukhyamantri N Birena appeal tawri Raizagi miyam da piba pauzel amada Mukhyamantri na hai kumai asi santi oina asoy ngam thokloidaba mawongda nungaina pangthokpa ngamnaba Raija Sarkarna anoba SOP ama semle Lairiba usi COVID-19 siga mari lainana aikoina thamjagiba SOP da numidang da curfew thambadu aikoi SOP akhara aikoi Christmas ki yenga kanda social distancing mask upa sanitize tawba khotpa loina mayam loina tawbigadabni aduga curfew gi matam si pung taruk gi taramadu nungdangi pung 10 da sondharaga adudagi tawba aduga loinana aikoi churching da 50% tangkai madugi social distancing tarokanda tawba yananabagi madugi rules to ngasi appropriate preserve grabani Marak asida Raijagi Chief Secretary amasung State Executive Committee ki Chairman Dr. Rajesh Kumar na Manipurda COVID-19 laisat ki yenglaga Christmas amasung New Year gi oina anoba satna kanglon gi zerol ama thokre zerol atuna hai search kumba hold da pangthokpa thoramda apunba capacity ki sada yankhai phawba meeting bagi ayaba pire Thasiki kulumdoi amasung kunmari amadi kunmari amasung kunmanga gi lona ba hingsing amasung December 13 ga January amaga lona ba hingsing natana numit khudigi numidang pung 10 dagi ayuk pung 3 phawba curfew leigani aduga hariba numitsing asidana ahing nongyai pung 12 dagi ayuk pung 3 phawba curfew leigani Shiksha Mantri Sorok Haibam Rajena Hari National Education Policy NEP Raija Sida Mapung Phana Chana Hannaba Shiksha Bibhagna Kana Honari Akasbani Imphal gi ipau kangpuga khanana unaba amada mantri na hai mipung khudingmakta magul leiba shiksha ningthina phanganba ngamnaba paikhat kadoriba thoksil asigi matangda miyam hopna khangminanaba Imphal gi City Convention Center da athuba matamda mifam ama pangthoklagani Masigi mathakta jila amasung zonal gi thakta ojaching amasung miyamda thausil asigi matangda mapung phana khanghanaba thaurang kaya su leptana paikhatli Mitai mayaki matangda Sri Rajena hai handakta senapati da pangthoki ba Raijagi Mantri Mandal gi mifamna mitai mayepo official oiba mayek ohennaba warep lokre Lakadoriba Raija Bidhan Sabha gi mifamda hanadagi leijaramba ek adu nauna semdoktuna mitai mayepo official mayek oina chana hanaba thabak paikhatlagani Aikoi nahan senapati da phamgiba December gi tang 8 da phamgiba cabinet today da Manipur Official Language Act 1979 si deida Maitai Rona aikoi Public Service Commission aikoi Official Language oibagi si Maitai Ron si yarga mayekti Bengali oiramba madugi do aikoi nahan gi cabinet Education Department na putho akanda aikoi Maitai Ron / Bengali / Maitai Mayek haidana aikoi Maitai Mayek si aikoi hariba Manipur Official Language Act data puthokpa da aikoi cabinet aya pigre Shiksha Mantri Sorok Haibam Rajen ga unaduna wari sanabagi mapung phaba thoram ngasi numidang pung 9 da Kasbani Imphal gi FM Sangai channel da sandoktuna tahangani tabiriba pawsi Kasbani Imphal dagini Manipur da haukiba pung kunmari da COVID-19 anabadagi miyoi chamani phumapan phagalakduna hojik active case 1939 khakta ngaire COVID-19 Command Control Room na ngasi numidang wadam thokpa zerol amada hai haukiba pung kunmari da laina asina naba anoba miyoi 38 thingnaki hairiba matam asida laina asina naba miyoi amata sikibagi paulaite Manipur da hojik COVID-19 gi apunba case masing 19,800 kulhumdoi sure Masigi manungda miyoi 19,919 naba phaduna naba phabagi sangsa damar phutara humdoi dasmik manga ani yaure Leina asina nabadagi hojik phawbada sikiba apunba masingna 438 chukre Leibak asiki miyampu COVID-19 dagi ngakthoknaba tangai phadaba chana kanglon ching ngakna chatnabagi matangda Pradhan Mantri Narendra Modi na haudokiba jan andolan campaign Manipur da su maipakna chathari Miyam ki luchingba amadi sarkar gi makok thongba official kayana su saruk yaduna jan andolan asi mapung pahannaba honari Poidai lemarol maira paibi apunba Manipur gi President Imam Mimsobina miyamda COVID-19 dagi ngakthoknaba tangai phadaba chana kanglon sing ngakna chatnanaba appeal tawri
hojik phawagi oina COVID-19 gi laichet asidagi ngakthoknaba amatta ngaiba pambaidi section bai basina oiri sarkar na laichet asi thingnanaba hotnariba asigi mathakta aikoi kuding maknasu bap taminaduna laichet asidagi ngakthoknaba tangai padaba nihom ahumkak ngakna chatminachi aikoi kuding makna yumdagi mapan hek thorakpaga face mask upsi sapon natraga hand wash sijinaduna khutsa sengnam minachi amasung mi amaga gi marakta puttarukki arapa thamsi केंद्र की स्किल डेवलपमेंट अमसुंग एंटरप्रेन्योरशिप मंत्रालय ने पीबा इंग्लिश सिंगनी तरामापन कुनगी कौशल आचार्य स्किल ट्रेनर की जाति थाकी मना फंगलबा पेचिमयुंग गितचंद्रना कोविड-19 दगी ngakthoknaba अपील तौरदुना हाई कोरोना वायरस न म्यूटेशन तौरपदगी अनौब स्ट्रेन थोरक्तुना यूनाइटेड किंगडम न चिंगलेबाग सिंगदा एहन चेक्सिंग थौरांगसिंग लखटख्रे लाइचेट असि थिंगदा अखोय पुनमकी थौदांग काउफदे अइना चेक्सिल लबददा सरकार न लखोलिबा थौरांगसिंग असि माइ पाकदोरिबनी युमदगी थोरकपगा फेस मास्क सुप्पा सापोन अमसुंग सैनिटाइजर सिजनदुना खुदसा तोयना हामदोकपा लाइचेट असि मपुंग फाना थिंगदिरु फावबदी फुट तरुकी सोशल डिस्टेंसिंग सोइदुना थंबियु चनकांगलोन सिंग असिना मालेमदगी लाइचेट असि मपुंग फाना मुथतपदा मतेंग ओइगदोरिबनी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीना हाइरी लुप अचिना राज्य सिकी फुरुक खुदिमक थोंगमाना अमत ओइना चाखुटमिनदुना नुंगसी चानाना हिंगमिननबगिदमक लेप्तना होनरी इम्फाल की लंफेलदा लेबा यूसीएम की ऑफिस दा ngasi पाउमिसंग उनबा अमदा कोकोमी की कोऑर्डिनेटर सुनील कराम ना हाई मणिपुर पु स्पेशल स्टेटस पिननबगी मतांगदा केंद्र सरकार दा तक्सिनबा मियांग की ओइबा मिफम अमा था सिगी कुंतरुकता इम्फाल की कोनुंग ममांगदा लेबा सिटी कन्वेंशन सेंटर दा पांगथोकनी मिफम असिदा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन की मिहुतसिंग कांगलुप फुरुपसिंग की लुजिंगबसिंग अमदि सकनायरबा मियोय कया सरुक यागनी पाउगी मिफम अदुदा कोकोमेगी मकोक थोंगबा लुजिंगबा कया सरुक याकी चाइल्ड सेफ्टी अमसुंग ह्यूमन ट्रैफिकिंग की मतांगदा पुलिस पर्सनल सिंगदा ट्रेनिंग पीबा अमसुंग खना नैनबगी थौरम अमा ngasi थौबाल जिला की एसपी की कॉन्फ्रेंस हॉल दा पांगथोखरे जिला आसिगी एसपी डॉक्टर एस इबोमसाना हौदोखिबा थौरम अदुदा जिला आसिगी तोंगान तोंगानबा रैंक की ऑफिसर निफुना सरुक याकी अमरोमदा थौबाल जिला की डेप्यूटी कमिश्नर की कॉम्प्लेक्स लेबा काउंटिंग हॉल दा ngasi नशा मुक्त भारत कैंपेन का मरी लेनाना मयाई काबन निसा थिंगननबगी मतंगदा अवेयरनेस प्रोग्राम अमा पांगथोखरे जिला आसिगी हाइरोक पार्ट 3 कबोलेकाय अमसुंग इंगौरोकदसु ngasi कम्युनिटी पोलिसिंग अमसुंग एंटी ड्रग कैंपेन की मतंगदा मियामबु भाब ताहनबगी थौरमसिंग पांगथोखरे कृषि विज्ञान केंद्र इम्फाल ईस्ट की तरह हुमदोइसुबा साइंटिफिक एडवाइजरी कमिटी की मिफम ngasi लंफेल पाता लेबा CAU की कॉन्फ्रेंस हॉल दा पांगथोखरे नोने जिला की लदांग मई विलेज दा कोविड-19 की मतंगदा मियामबु भाब ताहनबगी थौरम अमा ngasi पांगथोखरे थौरम अदु असम राइफल्स की नोने बटालियन न सिनबनी आकाशवाणी इम्फाल दगी पाउ ताबिदी प्रधानमंत्री नरेंद्र मोदी ने हाइरी विज्ञान टेक्नोलॉजी अमसुंग इनोवेशन की लमदा अरिबा मतमदगी हौना भारत की थोइदोक हेंदोकपा हैसिंगजबा लेजरई ngasi numirang waram video conferencing की खुथांगदा इंडिया इंटरनेशनल साइंस फेस्टिवल लिसिंगनी कुन हौदोपगी थौरमदा प्रधानमंत्री ने हाई लेबाक असिगी वैज्ञानिक सिंगना थिजिन हुमजिन बगी थबकता सिंगथानिंगाई ओइबा थबक कया पांगथोखरे मसिगी मथक्ता भारत की वैज्ञानिक सिंगना पुथोकपा अनौबा टेक्नोलॉजी सिंगना मालेम की ओबा समस्या क्या लोइसिनबा होनबदा अचौबा मतेंग पांगली मांगनाय अदुमोइनमक इनोवेशन की लमदा मखाताना मिटेंग चंगबगी तंगाई फदबदी अदुमक लेदी साइंस अमसुंग टेक्नोलॉजी की लमदा लेबाक असिगी हैतोइसिंग थोइरबा नहारोलसिंगना हेना थवाई यावना होननबसु प्रधानमंत्रीना अपील तौरी लेबाक असिदा कोविड-19 नाबदगी फगलपगी सांगसादा 35.3 यौरे हौखिबा पुंग कुनमरिदा लेना असिना नाबा मियोइ लिसिंग कुंत्रा हेना नाबा फगलखी हक्सेल मंत्रालय न हाई मसी थारगा नाबा फगलकपा अपुनबा मसिंग 1,33,000 हेले लेना असिना नाबा अपुनबा मसिंग गी सादा 2.5 खक्तमा हौजिक पॉजिटिव ओइरी हौजिक एक्टिव केस 2,2,33,000 खक्तंगाइरे लोइसिलकपदा कोविड-19 दगी ngakthoknaba face mask uppa futaruk lapnana leiba khutsa amadi mai mi taru tarana thamba haiba achamba thawong ahum asi ngakna chatpinaba amuk hana ningsingjari aroibada maroiba pau amuk hana मुख्यमंत्री एन बीरेन हाइरी राज्य सिदा सही की ओइना ngagi pothok metric ton 19 oiramba adu sarkar asi lakpadagi metric ton 19 ta हेनगटहनबा ngamle
Manipur Christmas amasung New Year kumai ki yenglaga COVID-19 laichat ki anauba chana kanglon thokre. Manipur haukiba pung kunmari da COVID-19 anabada ki mioi chamani phumapon phagalakduna hauzik active case lising ama samri yangkhaini pan khaktangai re. Pradhan Mantri na hairi Bigyan Technology amasung Innovation ki lamda adiba matamdagi hauna Bharat ki thoidok hendokpa haisingba leijarai. Amasung leibak asida COVID-19 anabadagi phagalakpagi sangsada marphu 15.3 yaude. Pauloi jare.